ꯑꯍꯥꯟꯕꯗ ꯃꯔꯨ ꯄꯥꯎ Suspension of operation su Chatnariba Cookie militant singi designated camp Maitai Khul Naknana Thamjilakpa Yaru Haina Senjam Chirangda Miyamna Kongdang Sangsikre. Hospitality, healthcare amadi IT sector da thabak pinabagi Mega Group Japan amadi JCRE Manipur yana che kwek pinakre. Veterinary Department na NEC ki funding makada schedule caste ki beneficiaries inda pigadaba sanbi ngasi phawba pidre hari. Kurumjari ISTV pau mieng tabiriba simutaram nokjari hauji pau sandok nupijari. Cookie singi haurafam oiriba Myanmar amadi Mizoram da designated su camp sing thamgadabani Manipur da makhoi gini haiba camp amata thamba yaroi haina ngasi Senjam Chirang Community Hall da pangtokhiba miyamgi oiba wakanifam amada Senjam Chirang Mairapai Secretary Haikam Amravati na phongdokre. Royal United Clubs Organization Ruko Mairapai amasung Sekmai Kendragi Manung Chanba Gram Panchayat Manga Puna Kusamnaduna Chatakhiba wakanifam aduda suspension of operation su Chatnariba Cookie militants singi designated camp Maitai Khul Naknana Thamjilakpa Yaroi Cookie militants singa Thamnariba su Khudakta Lokthou Maitai village volunteers sing Phaba Punba Yaroi haiba asigi matangda pangdokhiba miyamgi wakanifamda phongdokhibane. Hairiba wakanifam aduda saruk yakhiba Mairapai singna tongan pleka sing sejinakhe Amravati na makataraduna Senjam Chirang amadi Kautruk Khun sing asigi manakta leiriba Sports University matakta Cookie militant su camp thamgani haiba yabangamloi Sports University asibu sariba mafamasi lengakta lemna lam pithoklaga sankhibani masida lengakna ngammi haiduna su camp thamjilaknaba thorang tawriba asi lepkadabani masida leibak miyam amadi CSO club organization singna su mateng pangbiu haike. Sport University saba matamda khoi khunja ke ana free course da siki yaudana sarkar da pihibani adubu hogi sarkar na ngammi haiduna masi sajalakwa se maram chade akhoi prajana masi suya yaba ngamoi makhoina saningaga cookie gi lam haibadi cookie Myanmar da sarugera Mizoram da sagera moigi cookie horokom da sajaru soba Manipur gi mafam masida di sunya yaroeba mafam sida cookie se kanano ba makhoi saidang duna leiba natraba saidang duna leiba moina hoji khaji tagi hat putupadi hendana sage haiba sida sarkar na ayaba pibase maram chade hoji center government na tawribasi maram yamna chade masi hena dasa taduna akhoi siba naba kidana igi lakhong chelabasu akhoi isana oiragasu akhoi kandab honagani aduna maram maduna masi akhoi yabanga moi aduna masi sunya yade haibasigi damakta pandamni sida natana sigi semai kendragi chinghongdagi na phayengda dagi somda jaga ahumneba makhoina sane haire ibise masi ngammi haiduna sarkar na tawragasu masigi mayokta akhoi praja singna siba naba akiba leitana akhoi thawai khubakta hatuna akhoi sirabasu masidi suya yaro haibase akhoi loima kathokani. Hospitality, healthcare amadi IT sector da thabak pinabagi Mega Group Japan amadi JCRE Manipur ani yana che khuyek pinakre. Japan da thabak subangamba naha masing yamna leiraktabana mafam aduda thabak tawningba naha sing Imphal gi khoyathong da head office oiraga Guwahati amadi Delhi da branch leiba JCRE da hospitality healthcare amadi IT sector da training tawraba matung Japan da thabak tawnabagi Mega Group Japan na thabak thiba amadi lamjing lamtak piba haiba wafam da yana che inakhibani Imphal Hotel da pangtokhiba thoram aduda JCRE Group ki CEO L Niranjan Mega Group ki manager Siva Hironori, Mega Mirai India Private Limited Assistant Director Kawai Haruka, Mega Group ki Director Simiju Ran, Mega Mirai India Private Limited ki Director Sanjay Gautam na chingbana sarukya ke. JCRE Group ki General Manager Adhikari Mayum Susanta Sarmana training phanglaba mahiroi singa si Japanese language amuk JCRE na tambiraba matung Mega Group na Imphal dagi Japan phawbagi ticket Mega Group na puthokpiba amadi mahiroi sing aduna Japan yauraba matung matik saba thabak phangraba phawba Mega Group na laifam chafam piba haiba wafam sing yana se asida yauri haike. कोई सिगी लैंग्वेज ट्रेनिंग से डिसेंबर द लोइगनी डिसेंबर द लोइबगा मोखोय प्रोफिशिएंसी टेस्ट अमा थागनी जापानीज JLPT हैना मदुगी रिजल्ट लाब मतुंगदा मखोय जापान दा थबक पीनबा मेगा ग्रुप न पुबिगनी मसिगी खोयगी कोलैबोरेशन जे यामना अफबा मा हायगदी याम की फीचर्स अमा हायरगदी स्टूडेंट दगी
पैसा अमफुक लौदब इवन वीजा मोइना लोइना अरेंज तौबिगनी इम्फाल लगी टोक्यो बक योबगी फ्लाइट टिकट सु मोइना ककपिगनी मेगा ग्रुपना आदा 1 मंथ की सपोर्ट सु पिगनी मोइना मोइगी मफम लाइफम चाफम सिनरि बाउबा मोइना पिबिगनी अवना यामना कानारबा अखोगी यूथ की हाइतारे यामना दुगा मोइना सु नोटिस की यूथ सिने हेना सु प्रिफर तौबा हाइतारे अखोइगा मानबा चाकसा हाइजानबा मानबा एंड यामना हिस्ट्री फजबम सु लैबनिना यामना ट्रस्ट समगा लोइना अखोइना कोलैबोरेट तौबनी सिगिसे ngasi yaferabun me chakoi sumaina pangthok chabse koi yam nungai jai mayamna su saruk yabiu haibiu aduga koi gi youth mayamna su masigi khutong chabse lobiu haina haijaningi NEC funding makada Imphal East, Imphal West, Thobal, Kaksing the Laiba Sal Kaski beneficiary Zatruk Tarani Thoida, Makom Thokpi San, Veterinary Department, Pigadaba Adu Nasif Hawa Pidan Lade, Fayeng Areagi Oina, Fayeng Taren Popi Amadi Kautruka. Kautrukta Labour Beneficiary Nupi Yauna, Humudragi San Makom Thopi, P. the Banamaram Oiduna Veterinary Department Saramba, Sangol Singh, Kanagumba Singna, Nanu Lushinba, Zaru Pashinba Amadi, Ok Lushinduna, Kanga Tang Oinatadun Lede, ISTV News Nama from Aduda, Hakchengana, Chatuna Yangsilubada, Beneficiary Singi Fangom Tokpa, San Makom Thopi Sing P. Devana, Beneficiary Sing Awabakaya Mayoknaduna Laiba Tengerake, Beneficiary Ama Oriba, Payeng Ching Kunodagi, Sanjat Sabam Ravina, Fundorak Pagimatungina, Veterinary Department, Sangol Saba Loyaba Matung, Hanjina Inspection Ni, Haiduna Laklam Laba Pauba, Ngasi Fauba, San Pirk Tabana, Payengi area the Laiba Mio Singna, San Loiraga, Hingnabagi Lambi Oiribani, Beneficiary Sing Asigi Marakta, Tabak Pangdaba, Nahakaya Amasu Yauri, Maramaduna, Marilainaba Authority na, Atumatamda San Sing Pitopio Haike. Farmersing beneficiary oina leiraba khudong jabdi phangraba sanpini haire pi dabase si yam pende tasengna haire ganda akhoi phayeng jaga je hanadagi hauna location yo aganda adum yum amagi yam drabada income khadi lakna badum hotna jarga lakpa dum ba khungang amani aduga department na dairy farm taunabagi khudong ja pibire dana sidana ha mayam ama yauri thabak phangdaba government ki service ngairaga sum leibadi yatabani na dairy farm mom do onsil lagadi khari hena khoi gi senthok lambi leiba yai haidana khallaga anda akhoi group ki oiba mi punsin laganda yamna fajaba mongda akhoi program se yaujakibani adu program je na karigumba matam jana pibiram targadi ngasi na ha sing lan na so maram oirga na soalaba akhoi economy je bora down jakhraba adu khara da oirga soba hairiba dairy farming je tormagadi akhoi je faramgadabani adu ngasi hawuda pidana sum leiba je tasengna yam penre yargadi department ki side dagi khara mireng jangbire hairaga athuba matamda farmer singda bifam thokpa dairy farming taunaba leiriba scheme asi matam jana yohonbinaba haidana farmer singi mohut silaga aina ningsingjabani Amaromda Payeng Kangjebungda Chahimari Mukimamangda Veterinary Dispensary Ama Matam Adugi Veterinary Minister Oinam Lukhoina Sabiduna Sangaram Labamatung Ngasi Fawa Manipur Lengakna Veterinary Dispensary Asida Laigadaba Staff Sing Thabidaktaba Amadi Dispensary Asigi Changadaba Masak Matum Sing Piraktabana Kanga Thang Oidun Lady Dispensary Asida Subnatagi Attendant Amakakna Puduna Lady Payeng GP gi Chairperson Angom Gojendrona Payeng Tarian Pokpi Kadangban Kautruk Hairiba Khungang Sing Ase Oxan Loiduna Hingnabagi Lambi Oiriba Khungang Ngaktani Oxan na Laina Laichat Sandorakpada Siba Naba Thorakpada Krada Oiraba Sukanba Ngamnabagi Damakta Lamdam Asigi Apambagi Matungina Lengakna Veterinary Dispensary Asis Hakibani Saba Loiraba Matungda Chahi Ahumari Asida Matik Chana Staff Amadi Laifam Tokpa Kuchu Kulai Laitabana Lamdam Asongi Ok Sanna Laina Sandorkum Matamda Farmers in Awag Mayuknare Maram Aduna Manipur Lengaki Mari Lainaba Authority na Payeng Kangjebungda Ladiba Veterinary Dispensary Asigi Awap Staff Amadi Dispensary Amada Laigadaba Masak Matum Sing Athuba Matamda PBU Haike Losinba ok losinba charu pasinba sing pasinba haibisi tangai patana tawdabe adaba makhoisu lamdu pakpa natamnina makhoina adu thamjillaga sigi kanga thang ohenbase masimadi sengna pamdre maramdi athuba matamda sanji bibiraga makhoigi livelihood ki damakta moina pamjariba moina phangniba adu athuba matamda government mieng changbiraga athuba matamda sanjibu bibiraga akhoi athuba matamda akhoi farmer singbu Mating Pangbiu, Farmer Singsi, Hariba, Sanjing Piraga Moizu economy da growth Lainanaba, Maramdi, Chaiteng Panglaba, Maramdi Sedul Kas, Chinga Tamada Laiba, Adugumba, Kungang Aktani Maramaduna, Gomena Mieng Changbiu, Atumu Matamda, Department Authority na
यारिबा मखैदी अथुबा मतमदा पाइखत पिरगा सन असी अथुबा मतमदा पिबियु हाबदी सन असी पिबिनबा हना अखोई ऑफिस दा चचरुरे अदुबो ngasi bawda san pibirakpa leitri aduga loina loina akhoi san gon sidi fazana sabiramaga department gi maigei degi inspection mari rak manga rak lakpigre sida maram oiraga as a leader oina phayengi leader khungang sigi leader moina akhoi gi beneficiary farmer sing jina pressure pirakpa degi ngasi haidaba yadaba degi akhoi government da akhoi department da si phungdok chabani Angang unaraba matung mama leikidabagi thodok amaga mari leinana patient party na irang horokpadagi ngasi ayu district hospital Thaubalgi casualty amadi OPD room da akai atoi thokre angang unabada leikidrabi nupi adudi Thaubal district ki tekcham mayai leikai dagi maibam ajit ki loinabi maibam ongbi samita chaikuntrani thoini Thaubal athokpamgi ningol ne mahak machanupa ama leire Thasiki kuntareta angang unanabagi damak district hospital Thaubal da pukhalaklaba matung ngarang ayupung taramathoi aduwai da operation tawduna angang nupa masa ama unakhibani hairi adubu numidang pung tarama khairom tarakpada mahak leikidabani hairi ngasi ayuk angan bada khanghodana patient party gi yamlaba miyam laktuna irang adu horkhibani police na matam chana laktuna miyam gi irang adu lakshin ke amadi leikidrabi samita gi haksang ayupung nipan khara helakpada postmortem gi damak jenims ta Thaubal police Thaubal PS की personnel सिंगना पूखरे हैरी समग्र शिक्षा अभियान की मखादा कुंभी केंद्र की मनुंग दलैबा लाइंगोविदा हाना न्यू रेसिडेंशियल स्कूल हाइना कौरंबा हौजिकना नेताजी सुभाष चंद्र बोस अवाश्य विद्यालय कौरबा स्कूल अतोप मफमदा होंदोखिबा यारोय हाइना लाइंगोवि मैरा पाइबी की मेंबर nganगोम बिनाना पाउमी सिंह फोंदोखरे School asida paumi singa unabada binana inkumjali singani tarani thoida education S na SSA gi makhada residential school mapan sanaba ayaba pirakpada Bisnupur district ki oina laingowida new residential school sanaba order pirakhibane school sanaba khuman them khelendrona lam lemna pikhe lam pirabasu mahroi chama sunaba school satringai gi manungda lanai lam amada class hongnaba khangalakpadagi khuman them khelendro gi yumda class horkhibane School asi mai pakna chalaiba horoklaba matungda matam adugi kumbi esigi MLA S Bira amade hauji kumbi esigi MLA oiriba S Premchandra na silaga Charial Mangjilda class 6 dagi 8 fawbagi school building saba horake Laingo with the labor residential school gi building atopa mafamda hongkiga daure haiba khanglakpadagi laikai miyamna iho hoba fawleke Hauzik Manipur Tholiba Lala Sinamaram Oiraga, Laingobida Residential Hangba Kudong Charui Haiduna, Class 10 Kak Kumbida Laiba Central High School, the class Tokibadagi, Hauzik School Asi Laingobida, Hongjilakpagi Mahutta Kumbi Central High School, the Hanigi Oza Amata Yaudana, Ino Nova School Oina, Chalaiduna Leire. Hanadagi S Premchandrana MLA Oidringaida, School Asi Lotoknaba, Sinduna Lakpadu MLA Oira Matungda, Lamgi Kudong Saba, Langi Kudong Saba, Loraga, Atopa Mafamda, Honkikadra, Chingnabalaide, Hana schools, Hanaba order Tokibum from that school, Sabu, Langobi Amadi Akoi Bagi Kul, that school, Amata Laita Bamaramna, school Mafam Hongdok Pigano Haina, Mahakna Makatana Fundoke. Minister, Maira Pai Club. Punamakna school asi hongan biganu mafam asida tamhan biu haidana ekoi kayarak hanna sasarui adubu hoji PR gi matam oibana school je thuba matam da hobiu na haibasu ekoi hakanna di haijabani adubu hobidre chhatra singsi kumbi bausat pada kilometer manga taruk si chatpaji yamna wabani na hariba school asi mafam asida atubada sanana ba tawbiu haidana ekoi praja miyamna haijari Ministry of Education gi makhada India pumbada mahiroi singna lainaba phamung chama leiba hostel Union Minister of Education Dharmendra Pradhana India gi famsin bathungna Dharti Ava Janjatiya Gram Utkars Abhiyan DAJGU gi makhada sagadaba singi manungda Manipur gi oina su mafam nipan da nupa masa amasung nupi masa singi oina phamung yankai punna phamung chama oigadaba hostel sanabagi damak ngasi Nari Kalyan Vidyalaya Nambol Saval Lekai gi oina school asigi campus da DC Bisnupur Puja Elangum amadi Chief Engineer EEW Yumnam Bochauna urep yungtam kre
ꯊꯧꯔꯝ ꯑꯗꯨꯗ ꯖꯦꯗꯤꯑꯣ ꯕꯤꯁꯅꯨꯄꯨꯔ ꯑꯇꯣꯝ ꯒꯨꯅꯃꯅꯤꯅ ꯆꯤꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯗꯤꯁꯤ ꯕꯤꯁꯅꯨꯄꯨꯔ ꯄꯨꯖꯥ ꯏꯂꯥꯡꯕꯝꯅ ꯍꯥꯏꯈꯤꯕꯗ ꯑꯐꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯐꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯇꯉꯥꯏ ꯐꯗꯦ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯍꯛꯊꯦꯡꯅꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯁꯤ ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯥꯒꯗꯧꯔꯤꯕ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯍꯩ ꯇꯝꯕꯗ ꯀꯥ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯍꯩꯔꯣꯏ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛꯀ ꯐꯅꯕ ꯋꯥꯠꯇꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯋꯥꯔꯜꯁꯤꯗ ꯅꯣꯠ ꯖꯁ ꯏꯟ ꯃꯅꯤꯄꯨꯔ ꯕꯠ all over India, all over the world, atei students miyamgasu moigi capabilities se match toba ngamnaba yamna maru oi adugi akoi educators miyam as well as parents, guardians sigi matang ga yamna hena khadhaba ama changi yamna learn toba ama changi angang sing yumda leiba pharak taba or even hostel gumbada chauraga phasana moigi education dagi moigi leibham chabham फजन सिंबीबा हाइसे यामना मरुनी यामना अखोय पुन्ना कोऑपरेट तौमिनरगा अखोयगी साइगी सोसाइटी साइगी क्लब्स अदे डिफरेंट पार्टीज मयाम पुन्नगा अखोय लमदम से कमाइना चौखरन सिगे अखोयगी अंगांग सिंगी एजुकेशन से अखना फहनबा पुन्ना होनमिनसी बिष्णुपुरगी हानगी जेडीओ ओइरंबा एन सिंखैना ngasi mfam asida sagadoriba phamung chamagi hostel asi Nambol Kendrada Education Minister oiramba Nambol Kendragi MLA Thongnawjam Basanta Kumar na kanna honarambagi mahai ngasidi aikoi khudimakna phangba ngamlibani makhatana su analayang sang mahai loisang amadi lambi thongda akhanaba mieng changduna Nambol Kendrabu model Kendra ama oiba ngamnaba honariba sida aikoi khudimakna su mateng pangsinduna saukhatpa lamdam ama mangjil thaba Kendra ama oinaba honaminasi haike अखोई नंबोल ACC मॉडल AC में होइना नबगी प्लानिंग दा नान डेट 25 दा आउट ऑफ स्टेशन होय बचत खिबा मतम सिदा अखोई प्रोजेक्ट अमा पाइ गबदे अखोई नंबोल ACC मॉडल AC में होइना नब होना बता तोगान बाय अखोई पंचायत डेवलपमेंट ऑर्गेनाइजेशन हाइदना PDO हाइबा म खसु लै हाइरिबा असिगबो ऑर्गेनाइजेशन सिना अखोई विलेज खुदिमक्सी मॉडल विलेज अमा होइना नबा हाइरिबा टीम जिना लंच स्टॉप का तोंगान बे एक्टिविटी मयाम अमा तौरगा होनरी Chief Engineer EEW Yumnam Bochauna Ministry na mahiroi singi damak paikhalakliba kanaba sing asi phajana logduna afaba mahiroi kaya puthokduna saukhat palamdam ama oinaba hotnaminase Bharat ki Prime Minister na haukiba chahi kaya dagi India bu malengi mamangda chakthokna laik laisu haiba leba kama oiba ngamnabagi damak haudokliba asida lamdam asida su masigi kanaba asi launaba hotnasi loinana makhatana su mahiroi singi damak ministry gi maikai dagi kanaba kaya pirakhigani hojik su scheme amadi project kaya gi senfam sanction togduna lairibani haina makhata ke Minister Narendra Modi na mamang chahi gi 2024 da sigi program se launch togibani aduna khogi haiba dajuga asi khogi tribal icon bisam mudha se mai gi maming lauraka khogi dajuga gi program se lokibani India gi mapang kudimakta haiba hostel sing asi nonda sagadam Manipur gi su sigi ngasigi ahoina foundation install let toriba mapang nipan sina taba atopa unama su on already sanction taw laire then another su pipeline da laire haiba pot sing asina khogi satra gi khogi school gi economic khogi education gi lamda sotharaba satra sing sigi moigi laifam saphang gi oiro la study tawda ara pum pham gi la ga tawba khotpa khudum sa da mayam se haiba sigi program sing asina moina kana ba pigani hana Lau singulamda botokhena puthoknabagi damak sekmai Kendrada har marang kaina amadi matam sana miyamda phangananaba honaragani haina sekmai Kendragi MLA Haikam Dingona phongdukre Department of Agriculture na sinduna input distribution urea black gram amadi rhizobium cum farmers training gi thoram ama ngasi loitang khunau maning lekai community hall da pangtokhiba thoram amada phongdokhibani thoram aduda agriculture gi director Peter Salam district agriculture officer S Kennedy directorate of agriculture nodal officer K.S. Nimaichan Ministry of Agriculture amadi farmers welfare department of agriculture and farmer welfare gi senior technical officer DJD Kausik Datta amadi Arul Nidhi na athoiba mithungsing oike thoram aduda sekmai Kendra asigi tongan ba lomi singda laibak hawai sagol hawai maru sing electric pump spray sing yauna lemni yanthoke
loinana lenga ke ataba mamal singda urea har sing su yenthoki MLA na makha taraduna sekmai kendra asibu red zone gi mafam oibana lau singu gi damak matam chana hargi khudong chadaba kaya mayoknaduna lakhibani masida kendra sigi lomi singda matam chana har phangana ba khongthang asi paikatuna mamangdagi hauna har lot kunmathoi tongan bamfam singda yenthokuna phangan khre adubu matam chana miyamda phanganana ba hona bada lambi thongi phibamna maram oiraga matam khara awaba khara mai unakhe masida har marang kaina miyamda phangan bangamliba ase agriculture department ki kanna hona badagi ni haiduna thagat khe Manipur gi senmitlon phatabana agriculture gi lamda depend tawraga pothok hena lehnabagi damak lebak hawai amade sagol hawai na chingba thabagi awareness piduna polam sing lemna phanganduna sathok phaba awat palaitaba iramdam ama ohelaji haike lanfam gi jaga oibani na khoi low uba khotpa ma taw sireda har gi problem leiba arigi low uba yadabagi problem mai amam leiba se sigi si khara makai phanana wa haidana praja sing sireda khoi gi leiriba khoi urea gi awat pa adagi mahi marong gi adi seeds gi item sing mayam ma khoi yongnana ba haidana khoi tana jara kanda khoi praja mayam gi damakta khoi hone jaba dum program ma kangne kwadi gi laibak phama ama hai targadi hanak sina khara henna ari praja mayam da praja na pami bu mongda har ye honba ngam base masi tasing masi credit saidi khoi gi agri gi director adugo official sing sida ai thamjaninge hojik se khoi gi manipur se semenum phattaba sina maram morkanda khoi di agriculture depend tok da yade aduna agriculture gi kano sida henna pothok leina na ba adugo mahi morong ji henna kano tongna na bagi pandam da khoi nung hawai adagi atop mahi morong adi ngasi sogol hawai na chingbasu awareness program ji pira prajada kamaina thagada kamaina lok da ge habana chingbasing ba awareness program ji pira kanda akoi free da praja sing de yen thokchar kanda madugi kanana ba prajada thamjabane na chu Nakalamarom agriculture director Peter Salam na phonglo khibada mamang sahigi kharip lorok matamda department asina lak amaga lising tararom lamdama sigi lomi sing de yenthoke handak sahigi su lak amaga lising yankhai rongi har sing yenthokre makata na su lak adnirom yenthokna bagi pandam department asina thamle mamang da har yenthok matamda mukta power haina khangna ba har makal sing asi lomi sing da lupa chamri kunda yenthoke masida handak yenthokliba asida mukta har asi lomi sing na pamdraga su piraroi lomi sing yaifana bagi daba agriculture department na hargi awatpa lehelaro haike mamangdadi akhoi har se piba matamda akhoi bio fertilizer amam mukta power and mayam farmer mayam na khangnaramgani masi yauraga chamri ga kun swaida akhoi agriculture department na pirambani adubu handaki oinadi farmer na bu pamdragadi hairiba bio fertilizer mukta power se akhoi farmer da pijade aduga akhoi na ngasi yenjagadoriba mamangda su yenjakraba akhoi har sing asi subnagi government gi rate lupa chani go humdra da yenthokchabani aduga ngasi phawbada handaki season sigi oina mafam chama ga tara hena yenthokchakhre adugi makha chatharakpo oina ngasi gi mafam sisu akhoi swai sida har se khara watle na paw tabadagi akhoi gi farmer mayam na district ta lakosidi masagi bhara se yam tingmani na akhoi department na madugi bhara adu akhoi na biar thokjaraga farmer mayam gi yumthong da yohannaba adugi pandam da akhoi ngasi gi mafam sida pangthokchabani aduga makha tana har se yenthopagi akhoi function si makha tana chatharkigani aduga handaki oinadi hargi awaba se akhoi department gi site gi di yarimkhai akhoi gi farmer mayam da wadana hona jagani har Mang Fal Kendragi Manung Dalaiba Pawak Chow Government High School gi Oza Watpadagi exam Horamaga Tokre. School Asida Science and Mathematics ki Oza Ani transfer Toromaga Oza Ani Adu School Asida Laklambat Tawdana stay order Taukibadagi Mahiroi Singna Pendaba Fongdoktuna Oza Laitana exam Taukaramna Pangtokani Habadagi class Yaur Haiduna Mahiroi Singna Hongzang Sanction Kibani. Iramasigi matangda pau tabadagi NPP gi Vice President Oiriba U Ramesna school asida satuna yenglubada school asi thong londun leiramke Ramesna haikibada Mang Fal haithakibadagi kodak phawbagi manungda school amani school asida oza kuntaret leigadaba hauzik oza taramnga khaktana mahiroi zamri yankhairom mahitamlaga leiribani masida oza ani transfer tokpagi order indana order adubu state tokibasi hauzik Pawba Kangdari Maramaduna, Mahiroi Singi Yang Biduna, Education Department ki Makok Thongba Office na Ming Changbiu Haike. Education Department ki official sing da pen appeal tawning basi kasena education hai basi koi society magi gang maroi ba umba sector amne duna education yaudana ai landam basi tapsat pa yaroi na koi leiba habak taw high school asida ozari awat pa leiba basi atu matamda leiba lenga asina awat pa jasi ase Abi rakuna angang singa singa ngasi ngasi ba protest tawdana paikha bawda leptuna leibase sarkar saitagi
ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯀꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯖꯥ ꯊꯥꯕꯤꯔꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ Senba Chahi English Singani Kunmari Kunmangagi Manipur State Kala Academy na lamdam asigi haugalakliba artist da piba fellowship amasung scholarship ki pangtokhiba interview gi result haidokle interview da khallaba artist singi ming Manipur State Kala Academy Imphal gi notice board amasung website https://mska.mn.gov.in ani asidagi khangba yaragani Khalaba artist sing Manipur State Kala Academy Imphal gi office da mathang tha August ki tang manga fawba da verification bond signing gi damak report togadabani haina su Manipur State Kala Academy Imphal gi secretary Sunanda Thokchomna thokpa notice aman khangalakle NICDCL gi managing director Dr. Krishan Kumar Nath Uchingba Central gi team amana Bisnupur district ta Pradhan Mantri Krishi Sanchay Yojana gi makha da paikhatliba project singi phibam yangsinkhre Loktak Lift Irrigation Project ki extension renovation amasung modernization da akhanaba miyeng thamduna yangsinkhiba aduda DC Bisnupur Puja Ilangbam State amasung district nodal officer sing Water Resources Department ki additional chief engineer 1 K. Kiran Singh Yauna review meeting pangtokhe Loktak Lift Irrigation Project as the Department of Water Resources, River Development and Ganga Rejuvenation Ministry of Jal Shakti na PMKSYA IBP gi makhada English ngani kunithoi da ayaba pikhibani Central team asina project asigi maru oiba sarukam oiriba head work pump gi infrastructure amasung canal system yangshin baga loinana haukiba chahi manga da oikhiba apunba gi progress yangshin khe Central team asigi khongsat ta lomi singa su unaduna warishan ke Moirang sigi manung chana leiba trong laubi tera khongsang bi gram panchayat ki manung dagi trong laubi khudek pi amadi tera khongsang bi dagi hana tongan political party kaya da saugat lamba apunba imung chani gi apunba voter zamanga marfuna moirang sigi MLA thongam santi bu thajaduna National People's Party NPP da saugalakpada makoibu harau tayamna okpugi thorom amangase tera khongsangbi awang mandop ta pangthokre NPP Moirang block ki makhada NPP unit tronglaubi tera khongsangbi amadi khudek pina sinduna pangthokpa thorom aduda Moirang SC MLA Thongam Santi NPP Moirang block ki General Secretary Haji London NPP Moirang block ki Working President Haji Umat Ali NPP Moirang block ki Youth Wing ki President CH Robin MLA ki Chief Advisor Y Modhuna Thoromapu Singh oina saruk yake MLA na voter amagi right khangna isagi right khangna isagi hak tanduna saukhatpa AC ama ohense mahakpu Moirang AC gi miyangi mihut oina thagalakhiba asi mangonda vote pikhiba khaktagi nate AC asida leiriba mipum khudingmaki mihutni maramaduna Indian Constitution na piriba isagi voter ama oibagi right adu chapsana sijinabiu haike lambi thongi matangda paladuna Guru Khana Lambi PMGSY ki makhada WBM loba hauraga thabak adu pairiba contractor na lan asina chenkibadagi thabak leptuna leiriba asisu alternative arrangement ama tauraga lambi asisu blacktop tauragani tha anigi manungda tronglawida primary health sub center ama saba hauragani haike Obi tera kongsang bi kudek bi ahum sidagi Moirang kendra wa odo portabe ade adula tolmobi ka bachai ki oida open jimama ai thamjarani emesubaga ai biamda thamjarange alla ai Moirang kendra gi tongje khadiu rap je panthok do hona mada amadi Moirang kendra go Manipur gi badunga abadi masak ta do hona jabada ai Moirang kendra praja padunga ai go da thona loksing pangana pio July kunma thoidagi July kunipan fawa pangthokpa Abdul Kalam National CPR Week kamari leinana Babina Hospital amasung apunba Fitness Center Rems Road ka punna khusamnaduna life saving CPR workshop ki thoram apunba Fitness Center Rems Road ta pangthokre Tharomaduda Rems Road ta leiba apunba Fitness Center gi Managing Director Yumnam Hamlet Jima sigi trainer sing amasung trainee kayana saruk yakhe pangthokiba cardiopulmonary resuscitation CPR Babina Hospital gi CPR instructor Dr. Lakshmi Kangjam amasung mahaki emergency team na mi amana khanghaudana wanthaba matamda matau karamna khudaki oina section thorang lakhatkadagi haibagi matangda saruyakiba singda takibaga loinana demonstrations pangtokhe life saving CPR workshop aduga mari leinana CPR instructor Dr. Lakshmi Kangjamna CPR gi knowledge asi mipung khudingmak khangjinbada yamna kanaba amasung mathau taba medical gi oiba technique amani masigi knowledge asina mioi amana khanghaudana wanthakibadagi kanbada mateng pangli asiguma CPR gi waklol asi aikhoina khangjinaba hona si phongdokpaga loinana tharamasi karidagi pangthokpano haibagi matangdasu wafam kaya phongdokhe Ni
मिहुन याउद्रबा कोई थबा पंप तौद्रबा हार्ट कोई मैनुअली है थबा नमगा मिहुन याहनबा है प्रोसेस समना हाइजबनी मेडिकल काम फजनरगनी प्रजा खंगरो है समना हाइजबनी अवेयरनेस यारी मखई पीबन हेना है पादम लोना मदुना हॉस्पिटल अपुन फिटनेस सेंटर मपाल थमना थौरम अदुगा मरी लेना अपुन फिटनेस सेंटर रेम्स रोड की MD युमनाम हेमलेटना हौजिकी मतमदा फिटनेस ट्रेनर अमा ओइबदा CPR के सर्टिफिकेट सु मथौ तारे असिकुमा वर्कशॉप अमा सिनबगी दमक बबिना हॉस्पिटल बु थागत फोंदोखे मालेंगी काइथरकलीबा अयिंग असागी खल ngakna thamnaba India की प्राइम मिनिस्टर ना हौदोकिबा एक पेट मा के नाम हाइबसिदा ngasi मोइरांग थमना पोकपिदा लेबा कस्तूरबा गांधी बालिका विद्यालय स्कूल की महिरोइसिंगना मखोई ममा सिंह मोइरांग एसी की MLA थोंगाम शांति अमदी स्कूल असगी ओजा सिंगा पुंदुना इबदौ थांजिंग मोइरांगी लाइकोल नुंगदा येलो फुरुब सिंगा ततना थानाबा याद्रबा उ मखल कया अमदी वही पानबा मनापुंगबा उ चारक्या थाखरे KGBB थमना पोकपी की स्कूल अथॉरिटी ना JDO बिष्णुपुर अमदी AI मोइरांग की मखादा पांगथोकपा उ थाबा अदुदा मोइरांग एसी के MLA थोंगाम शांति ना काइथरकलीबा इंग असागी खल कनबदा अइकोइ खुदिंगमकी थौदांग लै ngasi इमागी मिंगदा थारिबा उपाल सिंग असि ममा ओइबि सिंगनासु मचा मकनी खंदुना मपुंग मरै फारकपा फावबा कुपना सेनब चंगे मणिपुरदा लैरिबा मिपुंग खुदिंगमकनासु अइगी इमागी मिंगदा उपाल अममता ओइरबसु थादुना काइथरकलीबा एनवायरनमेंट के अहोंगबा असि कन्वीनरसि हाइके KGBB थमना पोकपिना अखोई येलोंग मीगी लोइदरबा अदुबा उ मखलसिंग थाबसे असे ग्रीन रिवोल्यूशन अमा परंगनबा मणिपुर से अबदि अखोई मोइरांग से ग्रीन रिवोल्यूशन अमा परंगनबा होदबदा अखोई पुन्ना थौदांग लोबिननबगी तंजाबा KGBB थमना पोकपिना अचौबा थौदांग अमा लोबिदना पांथोकपसे अखोई पुनबकी आई स्कूल सिबुसु आई मैकेदी थागत फोंदोक्सरी अदुगा अखोइनसु महाखोइगी मतौसे तम्मगा मसा ओइबि पुलमंगना ममागी ममिंगदा मसा मसागी इंखोलदनी खंगदे मसा मसागी फार्मदनी खंगदे थाबिरगादा ग्रीन मणिपुर अमा परगना बखोनबदा ग्रीन इंडिया अमा परगना बखोनबदा अखोइ पुन्ना थौदांग लोबिनरसी KGBB की हेड मिस्ट्रेस कुमार स्वेताना मखोइना ngasi उ चारा चनी थानब पांदम थंबनी अदुबो इबदौ थांजिंगी लाइकोल नुंगदा चारा यांखै थारगा लेमहौरिबा चाम यांखै असिना मोइरांग चिंगई लंपाकी अकोइबा INA हेडक्वार्टर अमदी ओम्बा चिंगना चिंगबा सिंगदा थानब पांदम थमले ngasi थारिबा से थारंबा खक्तना तना मपुंग मरै फाद्रिबा फावबा सेनादुना उपाल सिंग असि हिंगनाबा खोनबगी पांदम हाइके अखोई छात्र सिंह नतना लेबिरिबा अतोप अतोपा अखोई सिटीजन्स मयामनसु मसी कैंपेन सिदा सरुक यामिनरगा अखोई चप चाबा अखोई पुलप की ओइबा ओवरटेकिंग हाई तारेको सी पुलप अखोई खुमांग चक्सिन मना हनिंगे अखोइना सिगी टारगेट सी उ थाबा उ मसिंग हेंकत पसी सी खतंग नते अखोई पांदमदी थारिबो उ सिंग सी फजना हिंगलगा उ सिंग सिदगी अखोइना कानबो फंगदोरिबदो अखोई पुलप तुंग कोइना लेहोगदोरिबा अखोई जेनेरेशन मयामदा हेना मखोई कानब पीबीनबगीदमक्ता अखोइना सिंजबा प्रोग्राम अमन हजि पावगी मर थना अतेन ब्रेम त लौजरी मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तना नकमही चेलबा अमदि खंगनाव मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप Birdigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIV/I and IDD. For details, kindly visit the campus or contact the numbers below. Honglakliba punsigi lambisida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. लिवर नबु सोकलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहलक्ति खुदिंग मक्सिबु ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Wow Soccer company gi crown maker real Chahi yankhai suraba soccer company gi crown maker real Hauzik market ta phangbiragani
mahau yamna leiba pisu yam chawba crown material saman mayam su mahau yengbi crown material break ki matung da mai mutaram nok chari makha ta ba pauda Ministry Textile Government of India gi miyeng makhada Central Silk Board Regional Sericulture Research Station Imphal amadi Wangu Terakhong Gram Panchayat Multipurpose Cooperative Society Limited ka punna khusam naduna India gi state kayada pangthokliba sericulture technology transfer campaign gi sarukama oina Mera Resham Mera Abhiman gi awareness program ama Wangu nauda khongda pangthokre thoromaduda Central Silk Board Regional Sericulture Research Station Imphal Head of Scientists D. Oina Leiriba Dr. S. Subarani Chanu, Assistant Director Bishnupur K. Taihen Leima, DSO Bishnupur FO and Glacier Amadi, Wangu Terakhong Gram Panchayat Multipurpose Cooperative Society Limited ki Chairman Loitong Mong Gopena, Wangang Loi Amadi Maru Oiba Musing Wena Sarukya K. Sericulture da Anova Technology Ashina Piriba Kanaba Kaya Amadi Pangtoliba Awareness Adugi Matang da Central Silk Board Regional Sericulture Research Station Imphal Head of Scientists D. Oina Leriba Dr. S. Subarani Chanuna Wafum Kaya Fungdu K. Research Station Jina Quick Tawega, field the labor, field the Mayana, Sericulture Gi, Python Matamda, Karikari, Hadi, Pudongsa, the Baka, any disease poede, pest poede, Adagi, the Mahum at the work, Apapa, Palava, the Pambi, Tabada, Makan, Zizia, I did Kingava, I did problem, as he say, a minus sort of the day, technology, Mayama, station is in a Adumba, Sumba, technology, National Oral Health Program ki makhada Oral Health Education Session Program amang asi Health Department ki Moirang Block na konba kumbi amri saiton gi tongan mafam anida nongmagi oiba sensitization kam awareness program am pangthokre Dental Unit Community Health Center Moirang na National Oral Health Program District Health Society Bishnupur amadi National Health Mission Manipur ki makhada PIC Kumbi gi makhada leiba Ayushman Arogya Mandir Kumbi Awang amadi Kwakta PIC gi makhada leiba Ayushman Arogya Mandir saiton ga khusam naduna pangthokpa thoram maduda Senior Dental Surgeon CIC Moirang Dr. Ningombam Premananda Dr. Rishita Konjengbam PIC Kumbi amadi PIC Kwakta gi MO in charge sing AAM singi Community Health Officer singna Thoramapu sing oina saruk yakhibaga loinana Senior Dental Surgeon Dr. Ningombam Premananda amadi Dr. Rishita Konjengbam anina resource person oina ya section na thamnabagi matangda saruk yakhiba asa amadi anganwadi workers sing loinana school gi mahiroi amadi ahlu oiraba singda wangangke pangthokliba program asigi matangda Moirang Block ki program manager Abuzam Surbalana Fongdorakibada ya haiba asisu haksangi kayat amani adubu chikpana ba tawraktriba makai lumna longna daba kaya asina khwaidagi maru oiba kayat ama oirabasu chaba thakpada section daba kaya asina yagi mapunsi telana ba maram ama ohelakpani masdagi aikoi karamna yabu section na thamgani haibagi matangda ngasi oral health education asi pangthokpaga loinana ya section na thamna ba brush amadi toothpaste na chingba polam kaya su lemna yanthokpani haike ngasi koina pangthok sariba oral national oral health hygiene program ji main objective ti khogi hagolakliba angang sing marona khogi students sing da oral health ki matangda phajana hariba program sigi through dagi khangminaraga angang sina oral hygiene si phajana maintain tawraga khogi ya tin chada na haidi am healthy oina leinabagi pandamduda khoina masigi program asi pangthok saban Manipur Police na July 19 da Imphal East ki tongan bamfam singdagi fare hairiba KCP apunba city maitegi Fizam Joychandra Maitai alias Amuyaima Chahi Kuntra Manga Sekta Mayai Lekai Oinam Nitranjit Singh Chahi Kunmathoi Lilong Chajing Mamang Lekai Amasung Soram Abung Chamaitai Chahi Kuntra Mapal Paurabi Makha Lekai Lubasiga Mari Lena de Hairi KCP Apunbagi Publicity Secretary Punchirol Maitai gi Cherol Amana Thawonga si Lup Asibu Miyam dat Lana Uhonna Bahona Bani Miyoi Ama Hek Pabaga Lup Anoba Maming Thon Thonduna Masigi Marumda Patraba Tabak Thauda kaya chathariba asisu miyamna section bagi matam oire miyam kham thengna wanaraba matam asida I masel onsinnaduna amaga aikoi masel yengsinnaba asina iramdam asi nongmadi lukkhini haibasi aikoi wakhal khanthaba matam oirabani hairi
Kairao Assembly Constituency gi MLA Laurembam Rameshwar gi miyeng makhada Department of Agriculture Imphal East ka khusamnaraga Kyamgai Mayalekai Community Hall da Lomi Singda ataba mamal da har yenthokre Low Panthada Lomi Singna Thengnariba Hargi Awat Palaitanaba Amadi Department Tagi Low Bachat Pada Thengnariba Kudong Chadaba Sing Adu Lehendanaba Kairao Kendragi Tongan Mafam Singdagi Lomi Singda Ngasi Har Fangan Kibani Puna Har Bag Lising Amarom Lomi Singda Yenthoke Lengak na miyam gi damang paikhatliba yaifanaba scheme kaya asi miyam da mapung phana khangan baga loinana yahonana ba pandamda tentha GP sapam GP samram GP amadi tekcham GP na GP asi gi manung dalairiba VLF singa punna khusamnana nongmagi oiba convergence mela ama tentha khongban dalaiba tentha multiplex ta pangthokre PRICVO convergence project ki manung channa district administration Thobal amadi Manipur State Real Livelihood Mission MSRLM Thobal city block Nigi miyeng makhada Wangjing Tentha City Block apunbagi oina pangthokiba Convergence Mela adu hawdokpagi thoramda Deputy Commissioner Thobal Hana Kamai MSRLM Thobal District Mission Manager Rajkumari Nikita Wangjing Tentha City Block ki BDO Sima Sanjembam LDM Thobal Dr. Maitram Uttam Luang Sapam GP Administrative Committee ki Chairperson Yumnam Landhoni Tekcham GP Administrative Committee ki Chairperson Langpok Lakpam Damayenti Samram GP Administrative Committee ki Chairperson Pukri Hongbam Sanjoy Amadi Tentha GP Administrative Committee ki Chairperson Aishubol Singna President Member Sing Oina Saruk Yake Lenga ki tongan ba line department sing stall taramapal amadi GP asigi manung dalairiba BLF Singna puthokpa potlam sing utpa stall kaya su utke DC Hana Kamaina government ki functionary mayam asi Miyam gini aduga miyam su government asigi damak lairibani miyam amasung government ki lairiba functionaries mayam ase ningthina coordination lainaraba matam khaktada saukhatpa haibadu oigani maramasina miyam na asigumba mela astagi lengak na piribas ki mayam asi ningthina khangjin biu amadi kanabasi lobiu haike public miyam na khangning ba pamba phanghan da mayam da loina phajana phanghan gani haibu thajaye aduga public mayam da aina haijaning bese government ki scheme se makhan ya amlaye asida loina khangning ba mayam do hojik lakpiriba officers mayam da department mayam da moina implement to ba scheme mayam ki maram da hannaga khanghan ning do aduna noina su question adum hakko Lairiba benefits mayam do na koi gine hai to hai jaraga asigi do sinjaraga mayam do thank you so much Wangoi Kendragi manung chanba yumnam huidrom makhalekai da leiba huidrom mangitombi mapuroi balai khidraba Ais Shama Singhi leinariba yum haukiba July 28 ki ayupung mapalom tabada sak thongnaba gas tagi haurakpa maina mal sang yauna tangoi takibagi video social media da ubadagi like-minded group LMG Manipur ki maikaidagi imunga sina nangliba awabada khajitang oirabasu koknaba haiduna imunga sida lupa lising tara mateng pangkhre group asigi president L Kunjesor Sarmana luchingduna chatkhiba ngasigi tengbang khongchat aduda group asigi secretary Ojit Sorok Khaibam treasurer Kunjesor Mangsatabam assistant secretary Surendra Ningombasu saruk yake Happy Life Foundation Manipur Lingkhat Khibagi Nipan Suba Mapok Kumon Thoram ngasi Thobal Ningombam da leiba Suhai Garden da pangthokre Thoram adu da Charangpat Gram Panchayat ki former Pradhan Sorok Khaibam Imo Happy Life Foundation ki president Lokpan Thabam Nabu Maitei Lubasig advisor and Samananda Amadi Saknai Raba singer Amadi music director Afau Yumnamna Akhanaba Mithung Singwena Saruk Yake Thorangamari Lenana Wangang Lui Singna Hanbalaitana Miyam gi damak karigumba khara matam gi thabak thoram sing hena taunaba honaminasi haike Jain Manipur Dance Academy gi ahangba pham khara handak lobagi chatakhiba thabak aduda apply tawriba candidate singi marakta academy asigi authority na michang mikhai nairabra haibagi chingnaba leire amukhana ahangba post mention bagi thabak tawhaningi haina thabak asigi damak apply tawruba hanglem indu kobi mioi amana Manipur Press Club ta pawmi singa unabada phongdo rakle magna makha tana Jain MDA na ahangba post khara mention naba thokiba notification amagi matung ina mathau taba criteria sing yenglaba matungda apply tawkibani adubu che sang watli haibagi namada reject tawrakraba matungda su mari leinaba authority da pau phaungnabada sukya yararoi hairakibani phongdokkibaga loinana asigumba michang mikhai naiba manba thabak asi nungaite ahangba pharmacy damak khankiba candidates sing adu notification da palliba criteria adu suna yaubra yengbiu phongdokke
JNMD की थबक की नॉर्म्स खरा दी थमे अदुबु मतुंगिना कंडीशन ABC हाइदना खाइदे A द पीरिबा की मतुंगिना डॉक्यूमेंट सिंग हापजकी उस्ताद बिस्मिल्लाह खान जी को पुरस्कार से संगीनाता एकेडमी अवार्ड नंतबरा हाइबसे संगीनाता एकेडमी की मफमदा आइना हाजरी राजधानी द खलक लिबा कैंडिडेट असे पोस्ट डिप्लोमा राजदा सुतम तम खिदबा मियोय अमनी सर्टिफिकेट पाइदबा मियोय असिना करमना स्कैनिंग पास तहलिबना मियोय असे एक्सपीरियंस करमना लौखदिबा हाइना वहंग असे हंजनी अदुना मसिना ताकपदी यामना चावबा अरानबा मवंगदा चथरे हाइबदी स्क्रीनिंग तौबदा यामना चावना लाले खंजै संगीनाता एकेडमी न्यू दिल्ली अमदी गवर्नर सेक्रेटरिएट तसु कंप्लेंट क्या थांगचखरे मतुसु पाखुम अमता लाक्तबगी थिंगथखिबा तारिख खंजदुना प्रेस मीट असे पांगथोकसबन KCP People's War Group की लानी ओइरंबा बिष्णुपुर डिस्ट्रिक्ट की थांग करांग मंगे मखोंदगी ओइनाम लानगनबा असेंग ममिंग ओइनाम मोइरांगजाव चही निफुमंगा अपोकपगी मिंग ओइनाम राजेन लुपकी चना कांगलोन ngakतबा चना कांगलोन की वांगमदा सेल खाइबा अमदी केस कया पाइसिलकपना मरम ओइरगा KCP PWG दगी मतम चुपगी ओइना तांथोकले हाइना लोबसगी PRO चिंखै nganबगी चेरोल अमना हाइरी मखा ताना लांगनबना लुप की चना कांगलोन की मायोक्ता थबक तौरक्लबदी लुपना पिरकपा चैराक मसा अमदी इमुंग मनुंगना याना लौगदबनी हाइरी Urban Eye Care System की चेयरमैन इमेरिटस डॉक्टर P Nampariumal Sarina लेखिदबदा अवाब फोंदोकपगी थौरम अमा पोरोमपाट लेबा होराइजन हॉस्पिटल एंड रिसर्च इंस्टीट्यूट पांगथोखरे थौरम अदुदा होराइजन हॉस्पिटल एंड रिसर्च इंस्टीट्यूट की चेयरमैन डॉक्टर वाई याइमा Consultant Ophthalmologist Dr. L. Tondon, Consultant Ophthalmologist Dr. K.S. Kamini Babu, Senior Most Consultant Ophthalmologist Dr. Bazauna Maru Oibamesing Oina Sarkyaki Bagaloina, Horizons Hospital and Research Institute ki staff sing su Sarkyake. Tharam Aduda Lekidraba Arvin Eye Care System ki Chairman Emeritus Dr. P. Nampariumal Sarina. मियोय बखुनागी दमक तौरंबा थबक सिंथाखि बगा लोइना मिनिट अनि 2 मिनिट लेफ्टुना अवाब फोंदोक बगा लोइना लेखिद्रबगी इमुंग मनुंगना नंगहौरिबा अवाबदसु सरुकियाब फोंदोखे CRPF की मरफुतरे सुपर राइजिंग डे थौरंगा मरि लेना नाट की थौरम कया निपान सुबह CRPF बटालियन अमसुंग 83 RAF ना पुनः सिंधुना DC ऑफिस कॉम्प्लेक्स बिष्णुपुर पांगथोखरे थौरम अदुदा बटालियन असगी CO चंद्रशेखर अमसुंग अतै ऑफिसर सिंह सु सरुकियाखे Hauzik Maroy Pau Amhana Pizari. Suspension of Operation Su Chatnariba Cookie Militants in a designated camp might take cool Naknana. Tamzilapa Yara Haina Sendam Chirang that Miam Kongjang Sanction Cray. Hospitality, healthcare, Amadi IT sector that Tabak Pinabagi Mega Group Japan Amadi JCRE Manipur Ani Yana Chekwiek Pina Cray. Amadi Veterinary Department na NEC की फंडिंग मखादा सरल कास्ट की बेनिफिशियरी सिंह द पीगदबा सनबी ngasi फावबा पीद्री हाई हजि फावबगी ओइना ISTV ना पिजर पाव मथा सलुशन जरे मियंग ताबिरी बसिंगम कहन्ना खुरुम जरे